Maroiba Pau. Manipur ki culture amasung physical lighting da khwari top top masak uba pangi haina kumjali singani tara teret ki Miss World manusi trailer na phongdokre. Kurumjari THINGBAIJAM SANATOMBI degi MAMI TV News Update obisi. Awang Nompok State singge manungda Manipur ki culture amasung physical lighting da khwari top top masak ama uba fangi haina kumjali singani tara teret ki Miss World manusi trailer na phongdokre. Wafam asi ngarang hotel Infal da pangthokiba saknareba fashion designer Robert Narimgi Manipur Fashion Extravaganza 2022 da showstopper oina saruk yakibi Miss World manusi trailer na phongdokibani. Robert Narimgi brand name amadi Robert Narim Studio amasung Academy na chahi manga mapung fabuga mari lena pangthokiba fashion extravaganza aduga mari lena manusi trailer na hai. Lamdam asigi iyong da saba tunga-tungan ba makalgi physical lighting kayana malengi miyam da saktak libi Manipur gi fisabi sing yokhatpagi matam oire. Hawziki matam asidadi machine na saba physical lighting natraga sanalupadagi kutna matam chang na saba potlam singna khoidaba hingalakli. Lakli ba awan ba asigi kudong chaba larabadi lamdam asigi selmitlon fagat hana bahot na bada chaw na mateng oigani. Mikup kharagi khongchat asida Manipur gi fazaba sing yengbagi loiban nairoi haibasi khangle. Lamdam asigi iyonggi physical lighting singda top topa pukning huningai oiba masak ama yauri. Loinana event asigi kudong chaba lauraga cancer detection bra launch toba asina fashion show asigi top topa magun amasu hapangamli haina manusi trailer na makata na phongdoki. Like any other state in India, there's so much to offer culturally, but the fact that Robert is trying to take fashion over here global, I think that's a very, very big potential. Even we were discussing how internationally designers are recognizing a simple outfit such as a sari, they're recognizing it internationally in their couture shows. So I think it's a very big opportunity for weavers in the handloom industry within Manipur to kind of not only take it on a national level but also take it global. Lamdam asigi culture amadi khutsa haiba singbu yokhatnaba amadi pukning thogatnabagi pandamda pangthokiba fashion extravaganza aduda state asida machin tumkhalakliba designer Arvind Tonjam su saruk yaki. Loinana Radhamani Jewelry amasung Muhindra Jewelry na makoi gi oiba collection amadi design sing utki. Masida sunatana differently abled oiraba model singi fashion parade amasu pangthoki. Event aduda lamdam asigi saknarebi actor Balahizam Soma Laishram Bizu Ningombam yauna Miss India 2021 Manasa Varanasi su saruk yaki. Oinam Assembly constituency ki manung channa leiba Irengbamgi hagolakliba Naharol Singh Mayai Kaba Chinjaktagi lapna lenyambagi pandamda nongmagi oiba drug awareness camp amangarang pangthokre. Tungi Mirol Kanbalup TMKL na sinuna Irengbam Mapal Kangjaybung Community Hall da pangthokiba thoram aduda Oinam ACG MLA Irengbam Nalini na hai. Chief Minister N. Biren Naluchingba lengak asina miyamgi yainfana bagidamak changsilakliba war on drugs ki khongjang asida miyam amato oina seruk yaminasi. Tungi harokliba Mirol Singh Mayai Kaba Chinjaktagi lapna lehanduna tinjang kaijangdaba kunai ama semgatpada mipum khudingmaki achoba thaudang lei haina MLA Nalini na makataki. Isasibu asumba lamberda sala tongdana nishari maramda nishari khongthangsida changkiduna mating thopa lebaki nama khanbalomdaba aigi imung manungi imagi ipagi isagi sugi haina khanbalomdaba adumba tharolama oirabadi aigoi khungangsigi mangje phakta nate leba asigi mangjebani. Tharamaduda social scientist Dr. Dhanabir Laishram Manipur State AIDS Control Society gi Joint Secretary Abhiram Mongjam Anuba Mangal di Addiction Center gi Counselor G. Bishwanath Amadi Nambol Police Station gi Second OC Y. Motilal na Resource Person Singh Oina Seruk Yaduna Hagolakliba Naharol Singbu Mayai Kaba Chinjak sizinadana matangda wafam kaya thamki. Lona yadaba mongda chalairamba showmill amasung plywood factory ama Forest Department na thingjankre hairi. Hau kiba numit kharanigi mamangda Sen DFO Sanapati, DFO Moirang, DFO Tengnopal, Thawbal amadi Kakchungi Forest team na showmill sing amasung plywood factory tawriba sing drive ama chathabada Lona yadaba mongda chalairamba sing adu athingba thamkibani hairi.
Drive aduda Mau, Maram, Chandel amadi Moirangda hanglamba sawmill sing amasung plywood factory ama atingba thamba galoinana machine sing solon silaga thamkhre hairi. Jiribangi di Bongda Laiba Manipuri Dance Academy na senduna Academy asigi training hall da nomagi oiba narrative art ki tharam ama ngarang pangthokre. Tharam aduda Dibong GP ki Pradhan RK Novinsana, Ichel Club Dibong ki President K Kumanjao amadi Dr. Chandam Kamal na Chief Guest President amadi Guest of Honor oina saruk yake. Tharamga mari leinana inunganbi Manipur Dance Academy ki Secretary Chandam Biren Nahai. Jiribamda pena khongba wari liba amadi khongjom parbana chingba narrative art sing asi leiselakta bamaramna haurak liba naha singda asingba makhalgi narrative art sing asi khanghanbaga loinana masibu kannaba amasung yukhatnabagi pandamda tharam asi pangthokpani Mahairoi humpu khak leiba dance academy asina lengaktagi workshop amasung competition pangthokpagi natana atei khudongchaba amata phangba leitri Jawaharlal Nehru Manipur Dance Academy na ojamari khak hablakpadagi exam taunaba thorang loire Kumja listing ani kun humdoi natraga kun mari dagidi mapung phana class to bangam nagani haina su birena makata ki Dr. Swamin Foundation Kangabok na sponsor taraga 7-star Youth Club SSYC na sinduna 3rd edition Dr. Swamin Award ngarang Kangabok sorok wangma SSYC gi community holder achamba tharam amagaloina na yentokre Humanity Service amasung Excellence haibasida pandam thamduna piba award yentopagi taram aduda Manipur gi saknairaba actor amadi social worker RK Somarendro Kaikuna atweba mitung 7-star Youth Club ki founder secretary Laishram Kumar Jitna taramapu amadi Kangabok Higher Secondary School gi hanagi headmaster Moirangthem Mangiyai masingna akhanaba mitung oina saruk yaki taramaduda RK Somarendro nahai Mioiba kunagi yaifanaba thabak tharang kaya pakhatliba amadi sahitya culture amasung sana khonabana chingba tongan ba lamsingda thoidok hendoklaba mioisingda Dr. Swamin Foundation Kangabok na pukning thogatba oina award lanthokpa asi yamna thagan ingai ni tungdasu matam koina masidagi hena miyangbi thabak thauda kaya pangthokpa ngamba ohenbirasanu haina mahakna makata ki Ngarang langthoki ba award sing aduda lengyan fee citation memento amasung sale na chingba yauki tongan ba award sing adu yentokladuna award sing adu sponsor tawriba Dr. Somena Hai Miyam yaifana ba thabak ama tawba matamda madugi mahai natraga return yenglaga thabak tawgumsi return kari lakada ke khanna thabak tawrabadi madu asengba seba nate thamoi sengna migi mateng pangsi afaba singbu pukning thawgatuna amadi yokatuna hena phaba kunai ama ohena bahona si haina phongdoki Haukiba September Maridagi Mangal Foundation Hairok na sinduna Hairok Assembly Constituency gi MLA Thokchom Radeshan bi Lekhidrabi Apokpi Thokchom Ongbi Maipakpi gi Mingda Pangthopa Ahanba Maipakpi Ningsing Trophy 2022 9 aside state level men's open football tournament ki ngarang sanakiba final match da Hairok FC na Yaripok FC bu goal taruk sinoda maikiba piduna tournament asigi winner oikre Punna team kunnipa na saruk yaduna chatharakiba football tournament adugi ngarang sanakiba final match aduda Manipur lengaki BWD amasung YAS ke minister Govindas Konthaljamna chief guest Lekhidrabi Maipakpi ge mapuriba Thokchom Ibosobana Tharamapu textiles amasung commerce and industry ge minister Nemcha Kipjen Hianglam AC ge MLA Dr. Yumnam Radesham amasung Jiribam AC ge MLA Asabudinna guest of honor sing oina saruk yaki Atoiba mitung oina saruk yakiba singna sana khonabagi kanaba singi matangda wafam kaya phongdokpaga loinana haujiki matamda nahasing mayai ka bachinjak tagi lapthok hanaba sana khonaba romda mai onsin gadabani haiba wafam kaya thamnaki winner oikraba Hairok FC na tournament adugi trophy ga loinana sel ona lupa lakh ama khutsinaki runners up takiba Yaripok FC na trophy ga loinana sel ona lupa listing humpu khutsinaki final match adugi man of match da Yaripok FC gi MD Nawaz tournament adugi best goalkeeper na WYPC Wangzingi T Priyozit best defender da Hairok FC gi Enanau best scorer na Hairok FC gi L Roshan best player na Hairok FC gi KH Arun amadi best discipline team na Sanapati gi Kabitung Joy team na Taki
Maharashtra ki Sri Srinivas Sinde Memorial Ravindra Sinde Charitable Trust amasung Chandrapur District Powerlifting Association anina sinduna tha asigi tang tarani thoidagi Chandrapur ki Sri Mangal Karyale Bhadravati da chatharapa National Senior and Master Classic Men and Women Powerlifting Championship da Manipur team ki Master Powerlifter Nauribam Subadanina bronze medal lobang amkre. Championship aduda Nauribam Subadanina KG Marifuni Thogi Master 2 category da squat, bench press amadi deadlift KG Nimpumanga Kuntra amadi Humpu Tangatuna bronze medal adu lobang amkibani. Championship adugi gold amadi silver medal na mathangsina Andhra Pradesh amadi Maharashtra gi sanarina lokre haide. Arebada Mareba Pau Amuhana. Manipur ki culture amasung physical laitengda khwaidagi top topa masak ama uba fangi haina kumjali sing ani taratare team as well manusi cheller na phongdokre. Matang asida hojiki oina di news update loisinjare makata pa pawgidamak nungtil pung ani ki news update ngaminasi. Welcome you all to Unaco Residential School at Chanum, Imphal East. An exclusive co-education residential school located on a sprawling 50-acre campus will be affiliated to CBSE New Delhi. First academic session will begin in April 2023 for classes 4 to 8. Hurry up for registration. Dr. Helena Optometric College North AOC Imphal के academic session 2022-23 के admission hausare program offer Bachelor of Optometry specialties da matik charwa infrastructure galoina secure campus spacious classroom amadi well maintained library meritorious students singi special fee concession amadi scholarship well qualified dedicated amadi experience leraba oza singna takpi dambigani nupa macha amadi nupi macha gi secure amadi separate hostel Dr. Helena Eye Hospital and Institute Delhi training ki khudong chaba su leigani loinana course asi hek loibaga India amadi avorta chada chama job placement leigani akupa marol gi damak 9774065535 ta contact tawbiu iPhone gi mapu oibiu iPhone gi mapu oibiu lakliba October gi tang kunmari nungthil pung ama taba matamda sumnatagi lupa chama khaktana iPhone gi mapu oibiu thamjariba pricing first price iPhone 13 Pro Max second price iPhone Mini 12 128GB third price iPhone SE 2022 128GB amasung consolation price oina miyoi kontrada lupa chamnga pizagani ticket agent oibiningba singna lemna ticket tara amadi lupa lising manga gi mathakta fangbagi khudong chaba pizari ticket fangfam sing Sur Pharmacy Malom Bazar Sanatombi Store Malom Bazar Pan 150 Waheng Lekai Mobile Dukan Ipak Offset Praise opposite Shanghai Express amasung FSC office Kangabam Lekai near Vaiko Hotel Panthoibi Pharmacy Lamphel near Lamjingba Hospital Sorzini Hotel Moirang near Maibe Gas Imphal College Gate Dukan Amur Dukan amasung Bembem Wholesale Dukan Patchoi Part 1 Draw Otfam Kaisampat Lemazam Lekai Community Hall WhatsApp ki khuthangda ticket booking tawbagi khudong chaba pizari akupa marol gidamak pizari ba number sida contact tobiu 878